Rang Tazo Peace Puba, Santi Pame, Haibagi, Malem Tongam, Delhi the Kongsala Kibado, Rangsi, Kangada, Tungakre, Kangada, Tungakraba Matunda, Imagatel, Masina, Magatel, Oktuna, Lay Huktuna Mabu, Kaikumnabu, Ukikariumozam, Malem Tongam, Pistok, Peace Pambagi, second Toroga, Delhi to Infan, Manipur Tamna, Kongsala Kibazida, Karima Masada, Ed upon Yolo Robo, came the later, Fan Yorokro Matungsida, Cookie site gizu Jangakano Haiba, the Ahinda cookie no Tuminga, Kamana and Toki, but no high with cookie site is piano, Mams of Ponto Lake. If Sida, a soak upon no item, but Tomataraga, the Masi responsibility, the Canana, Pubigadabano, Amadi, Malem Tongamna, so a handbo, or Gatabasu Mali, Matanda, Mako, Sakalda, Fantam, and Delhi, the Gilak was a topa, Tongan labor, CSO sing Tongan sing things if Hoko Lalas at putting but Malem Tongam Dingarang. Ngarang si ko Delhi dagi Peace Puba Santi Puba cycle thoro laki badu infan yor kre kanga tamna adu ojamasi marakta khoi asokpan thoning da thom bataragadi kanana responsibility lobi ga dabuno soingam yaudana imalebak kanga yor kibajimadi adugi madik harawningai thaganingai ne haibu phungdok le ojamasi kari muthamini akhoi Delhi to Imphal man laki khongchet se akhoi thani ga mitra te ne de ma Imphal yobuni argo tongan mofam singda tongan ba police station natraga makoi gi civil society natraga individuals mayamona mabu mateng pangbiraki mana matam ge update rupa yam nongai ba fauki adu man mau yoragani na akhoi gi fefima lan thore e haiba matam da koi sumaina mau get yorgani hai mau get ulakhi aduga ulakko matam da koina khalle atai asang ba mayam singdudi koi gi malem gi santi bo khongchat cycle amada lakchaba poto da kana gumba hiram amata da madugi mongodi yangchelakpa yakai thingai ba toroi hai ba se dum thajaba thame maram di kai gi no hai kan ko law se am strictly dum follow toba dum state mayam oi manipur yorga de koi rule of law se islai le tabdona toba man bane yam na ki thu jumba madi ko da jo feel tawdaba nate adu miyo Amoina, Magi Pandam, Mana Kalibu Wakalon Singdu, Cedar was a Sangabasu, I told the Biade and a color getting the Valeti have the Malem Tongam, the Miam, the Piripatonase. I question mine and Namdana, Malem Tongam, Salivas Mina, Aquina, Masisa Honoragasu, but Prison, have a port Amaka Kaido over Tongronina, Masequilans and Bayada, Portsig the Guinea Quinetta, Yamna criminal. Activities the center of me don't say me angang and each mine and lancelam but give far and lepandana gariga to yam u rebeconaco hoi masida asiana mayama talk port to madugi poto to under the betamutan through central paramilitary forces mayama state security forces mayama intelligence department mayam laid in a quotan tanabo papa porpatowa adumba yakiting I throw tonable labor posting adugi poto the equation innocent common people equida equigi isagi lejaba equigi side the constitution article 19 the right to reside any place any corner of the India the yai and a yawni ko sigi magi close sub close mayam sis the ko sigi pot mayam the koi manipur later with the toy and then sigi pot said koi responsibility koi masi government pugani habu government pugu responsibility koi mission a siginag with two okanda midugi asia nagi that the young tabak amahapaga compensate among crepiraga tauduna responsibility ni haragadi mio bigi punsi human rights ki me and the yangurugasu yamna satibo pot amakakta on a tenor pot of the lakrani and adana masigi pots de mang tektan kaidan lakhi basti koi nungai na hairakasu make adugum pot da nakal ani maki yani yana ba pota chalhangi ba man ba pot amakha koi na feel tawi madugi poti ayu nongandringai da yang lingai matam ngamdani na somda moi kamai na thokri no haiba pot ama khana e pot kai no da normal oina koi ge Assam rifle ki police ke ka petrol sa marak to gari da hapsala sakra gadi malem thongan yawi kamai khangdo no then amarom da mu makhoi gi adum ba santri tari ba nga iba kholi ba Cookie Mayam Singudi, so Sampugi incidents hold on the Mayakshan and Kang Madam di Madumba, Taga smoke bomb Marakta, Equigi, that's in a music box, ma'am, Tango, Oga, Zagoi, Sharaga, Chase, Rota, Wungam, Bapot, Kangu, Pro, Oiki, Queen Uda, Madonna Nishanung Shad WY, kind of Hyrocano, Duma Mayam Zasalaga, that's in Hagadi number 4, Irene Cocket, Mayam Zasalaga, Haitare, Marilena Nishamayam, Mahaitare, Wakal the Akitu, fair pork the Nava, Nishamiam Zasalaga, Towing, that the Nantoki boy and Basuai, Adana. Nantokera Nanto Egera, Aruga Madu, hide and 6 Hanabanate, Kulo Pishanabanate, Phone, Laga is Salani Hagasping Madugi Tona Amadi, Equani Kaikuna, Chelutumadi, Koimalem Tongamda, Tanigan, Mitratrin, the Nasisumina, Kangla, Yorokiwa Port Yamnungai, Arugatongan Tonganba, Mangatena, give struggle, Mama, Mamang to the Quitan, Gidabanate, Malem Tongam, Police of Hagre, Yamam
ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯦꯡꯅꯈꯤꯕꯀꯣ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯅꯤꯡꯁꯤꯡꯅꯤꯡꯉꯦ ꯅꯦꯜꯁꯟ ꯃꯦꯟꯗꯦꯂꯥꯅ ꯍꯥꯏꯔꯝꯕ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯣꯀꯞꯀꯤ ꯖꯦꯜꯒꯤ ꯃꯍꯥꯎ ꯈꯪꯗ꯭ꯔꯤꯕ ꯃꯤ ꯑꯃꯅ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯗꯨꯒꯤ ꯃꯄꯨꯡ ꯐꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯑꯦꯅꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯀꯞ ꯅꯠꯇ꯭ꯔꯒ ꯖꯦꯜ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪ ꯑꯣꯏꯖꯅꯤꯛꯇ꯭ꯔꯁꯨ ꯌꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯄꯣꯠ ꯃꯥꯟꯕ ꯑꯃꯈꯛ ꯃꯥꯅ ꯍꯥꯏꯔꯝꯕ ꯂꯩꯕꯅꯦꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯖꯩ ꯃꯥꯂꯦꯝ ꯊꯣꯡꯉꯥꯝꯁꯨ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯋꯤꯗꯥꯎꯠ ꯐꯤꯌꯔ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠꯇꯨ ꯆꯞ ꯆꯥꯅ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯗꯅ ꯑꯩꯈꯣꯏ ꯃꯗꯨꯒꯨꯝꯕ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯤꯁ ꯄꯥꯎꯖꯦꯜ ꯄꯨꯕꯗ ꯏꯁꯥꯒꯤ ꯑꯉꯝꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯁꯦꯜꯐ ꯁꯣꯁꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕꯗ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯖꯕ ꯃꯁꯤ ꯂꯧꯃꯤꯟꯅꯕꯗꯤ ꯃꯊꯧ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯅꯪꯅꯁꯨ ꯑꯩꯈꯣꯏꯒꯤ ꯔꯥꯒꯦꯁꯣꯔꯅꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯉꯥꯡ ꯂꯩꯕꯀꯣ ꯑꯩꯅꯁꯨ ꯁꯤꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯉꯥꯡ ꯂꯩꯕ ꯔꯥꯒꯦꯁꯣꯔꯅ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯍꯪꯉꯦꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯟꯁꯔꯗ ꯁ꯭ꯇꯤꯛ ꯇꯧ ꯈꯣꯡꯕ ꯔꯥꯒꯦꯁꯣꯔꯅ ꯉꯁꯥꯏ ꯑꯩꯅ ꯍꯪꯉꯤꯁꯤꯗ ꯃꯥꯅ ꯈꯨꯝꯃꯛꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯏꯌꯥꯝꯕꯁꯤꯅ ꯈꯨꯝꯃꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯅ ꯈꯨꯝꯃꯛꯇ꯭ꯔꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯀ ꯍꯪꯖꯟꯒꯦꯅ ꯔꯤꯄꯤꯠ ꯇꯧꯍꯪꯕ ꯑꯗꯣ ꯑꯩꯅ ꯁꯣꯝꯗ ꯈꯨꯝꯃꯔꯣꯏ ꯈꯜꯂ ꯂꯩꯔꯒꯗꯤ ꯐꯅ ꯊꯩꯗꯣꯛ ꯂꯥꯛꯑꯁꯨ ꯈꯨꯝꯃꯔꯣꯏꯗꯧꯅꯦ ꯑꯗꯨꯒꯤ ꯖꯒꯥꯗꯣ ꯑꯗꯒꯤ ꯔꯥꯒꯦꯁꯣꯔꯅ ꯃꯗꯨ ꯃꯁꯤ ꯍꯪꯍꯟꯅꯤꯡꯗꯦ ꯈꯪꯉꯁꯨ ꯃꯁꯤ ꯍꯪꯖꯜꯂꯒꯦ ꯈꯪꯉ ꯁꯨꯃꯥꯏꯅ ꯃꯨꯛꯅ ꯂꯩꯕꯒꯤ ꯄꯣꯠ ꯃꯥꯟꯕ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯎꯔꯤꯕ ꯄꯣꯠꯁꯦ ꯈꯤꯇꯪ ꯊꯥꯗꯣꯛꯅꯕꯗꯤ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯊꯥꯗꯣꯛꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯑꯣꯔ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯣ ꯀꯣꯜ ꯗ꯭ꯔꯛ ꯃꯥꯐꯤꯌꯥ ꯀꯥꯔꯇꯦꯜ ꯃꯌꯥꯝꯗ ꯉꯛ ꯅꯣꯟꯖꯔꯒ ꯀꯣꯛ ꯅꯣꯟꯖꯔꯒ ꯍꯥꯏꯅꯅꯤꯡꯉꯥꯏꯗꯤ ꯃꯊꯧ ꯇꯥꯗꯦ ꯃꯈꯣꯏ ꯊꯦꯡꯅꯕ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯊꯣꯛꯄ ꯊꯦꯡꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯇꯦꯀꯜ ꯇꯧꯕꯗ ꯊꯦꯡꯅꯅꯕ ꯃꯈꯣꯏꯕꯨ ꯏꯂꯤꯃꯤꯅꯦꯠ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯈꯤꯕꯗ ꯍꯥꯏꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯈꯤꯁꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯂꯣꯏꯁꯤꯟꯈꯤꯕ ꯏꯂꯤꯃꯤꯅꯦꯠ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯊꯨꯞꯆꯟꯈꯤꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯒꯗꯣꯏꯕꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡ ꯏꯟꯀ꯭ꯂꯨꯗꯤꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁ ꯑꯣꯔ ꯁ꯭ꯇꯦꯠ ꯃꯦꯁꯤꯅꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯗ ꯌꯥꯎꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯔꯠ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯂꯩꯔꯤꯉꯩꯗ ꯉꯝꯗꯦ ꯍꯥꯏꯔꯝꯕ ꯄꯤ ꯑꯥꯔ ꯒꯣꯔꯃꯦꯟ ꯂꯥꯛꯑ ꯌꯥꯒꯅꯤ ꯊꯥꯖꯔꯨꯕ ꯄꯤ ꯑꯥꯔ ꯒꯣꯔꯃꯦꯟ ꯂꯥꯛꯑꯒ ꯆꯞ ꯃꯥꯟꯅ ꯂꯩꯔꯛꯄ ꯑꯅꯤꯁꯤ ꯑꯗꯨꯝ ꯈꯜꯂꯨꯔ ꯃꯇꯝꯗ ꯕꯦꯂꯦꯟꯁ ꯆꯞ ꯃꯥꯟꯅꯅ ꯂꯨꯝꯕ ꯌꯥꯝ ꯈꯦꯠꯅꯗꯅ ꯂꯩꯕ ꯄꯣꯠꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯑꯦꯁ ꯑꯦ ꯁꯤꯇꯤꯖꯟ ꯑꯣꯐ ꯗ ꯀꯟꯇ꯭ꯔꯤ ꯑꯦꯁ ꯁꯤꯇꯤꯖꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯦꯁ ꯑꯦ ꯀꯃꯟ ꯄꯤꯄꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯆꯠꯂꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝꯅ ꯐꯥꯒꯤ ꯇꯥꯕ ꯄꯣꯠ ꯑꯃꯗꯧꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯃꯤꯌꯥꯝꯅ ꯎꯔꯤꯕ ꯄꯣꯠꯁꯤꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯅꯨꯡꯒꯤ ꯐꯖꯕ ꯑꯥꯔꯇꯤꯀꯜ ꯁꯦꯛꯁꯟ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯖꯁ ꯂꯩꯇꯦꯡꯒꯤ ꯑꯣꯏꯔꯕ꯭ꯔꯥ ꯑꯗꯨꯅ ꯗꯦꯠ ꯑꯣꯜ ꯗꯦꯠ ꯒ꯭ꯂꯤꯇꯔꯁ ꯏꯁ ꯅꯣꯠ ꯒꯣꯜ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯣꯝꯗ ꯇꯥꯔꯒ ꯆꯠꯈꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯗꯣꯟ ꯄꯣꯡꯒꯗꯕ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟꯁꯤꯡꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯊꯣꯛꯏꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯊꯣꯛꯍꯟꯕꯤꯒꯅꯨ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕ ꯆꯦꯛꯁꯤꯟꯅ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯗ ꯊꯥꯖꯕ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯅ ꯉꯥꯡꯕ ꯈꯔ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯍꯦꯛ ꯍꯥꯏꯅꯕ ꯋꯥꯏꯈꯨ ꯀꯜꯆꯔ ꯀ꯭ꯔꯦꯞ ꯀꯜꯆꯔ ꯆꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯀꯥꯎꯊꯣꯛꯍꯟꯈꯤꯕꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯝꯕ ꯄꯤꯁ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯂꯦꯝ ꯊꯣꯡꯍꯥꯡꯒꯨꯝꯕ ꯌꯥꯝꯅ ꯌꯪ ꯑꯦꯟ ꯏꯅꯔꯖꯦꯇꯤꯛ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯃꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯦꯅꯤ ꯀꯥꯁ ꯀ꯭ꯔꯤꯠ ꯑꯣꯔ ꯔꯤꯂꯤꯖꯟꯒꯤ ꯌꯦꯡꯗꯅ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗ ꯃꯇꯧ ꯇꯝꯕꯤꯔꯛꯎ ꯑꯗꯨꯒ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯦ ꯇꯝꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅꯁꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯀꯔꯤ ꯂꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯂꯧꯃꯤꯟꯅꯁꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯝꯖꯒꯦ ꯃꯔꯤꯛ ꯆꯨꯝꯕ ꯃꯐꯝꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ ꯑꯗꯨ